Leingakki thausil kharada pendabadagi amamba lambi amada chatlurabasu ningba thungdaba warau pumnamak nathairamlaga mainstreamda hanbiraklo hingsana waroishin purakpa yaroi santigi wari sanarasi haina Manipurgi Minister N Virenna appeal tawkhrei wafam asingasi first ever banquet hall da pangthokiba Lalhouba nifuga humdoi Khutlai Thadoktuna Leingakta surrender tawrakpaga mari leinana pangthokpa homecoming ceremony da phongdokhibane Mahagna makha taraduna pendabasing Khutlai paiduna lan haururiba isil inausingi wakhalon matam maduda maikai chumna lamjing biramlagadi Manipur ase ngasi santi laiba leibak ama soidana oiramgani thenglabasu thengna Prime Minister Narendra Modi gi thausil makhada khutta Khutlai paiduna lan hauduna lamhangnaruraba isil inausing ase ngasidi tapna mainstream da halakle Jingi Lalhouba kaya ama Khutlai Thadoktuna mainstream da halakre handak nauna Delhi West UZ group ama gachu wari sanaba hokre athubada waroishin ama lakpagi thajabulai Manipuri haibai koi gi furup ase wakhal chap yungba marin leiba furup amani matam amagi sakti leiraba British na fauba aikoi gi thauna lingjel singthari bane Isagi puwari isagi iyak iron nat chatnabi leizaba adugumlaba ipai pusing amacha masungak-tani Atenba matam asida ngasigi anauba Manipur amagi saktam ama purakpa ngamliba ase tarai banate ngasigi Manipur saukhat maikaida khongjal yang na sangsanlagliba adugumlaba state amane laibak thibadi miyoi khujok kharana aikoi integrity ase buthugainanaba sarau lan thakta banate Tungi mirol bu kangkhun mutkiba yaba popi pambi kaya chingilamda thaduna naha kaya budrakta laisuba sumsaraba yumbi amagum ohenana bohotnare adubu leingak asana tuminna yengduna leiroi popi tharamba miyoi sing drug lalonba amata leingak asana lemna tharoi waron drugs campaign asti lanai kinate ngasi amadi tungi mirolbo drugs tagi kalhaunanaba sangsilakpa lalamane Sangsilakliba lal asibo yamna karem kathainaba maongda social media singda wafam kaya phonglokliba singlepiu leingak asigi war on drug po miyamda lana uhananaba honariba miyoi sing leingak na tuminna yengduna leiroi haina makna haike ngasi sangjarakhra Lalhouba sing adugi manungda KYKL taraga humdoi PLA manga KCP N ama prefak ani KCP ahum KCP PWG taraga nithoi NSNU ama yauna atopa Lalhouba amagi miyoi manga punna nifuga humdoi ne Thauram maduda leingak asigi Council of Ministers sing amadi civil amadi police ki makok thongba official sing su saruk yakhe